Jagdeep Dhankarna Vice President gi pham thadokhraba matung anova Vice President khannabagi election pangthoknaba hotnari. Rajya Sabha gi Deputy Chairman gi ayaba yauna amasong Ministry of Law and Justice ka khanaraba matung Election Commission of India gi Deputy Director P Pawan ngasi thokiba cherolamagi matung ina Vice Presidential Election lising ani kudmanga gi damak Rajya Sabha gi Secretary General bu Returning Officer oina hapkhre. Masiga loinana Rajya Sabha Secretariat ki Joint Secretary Garima Jain amasung Rajya Sabha Secretariat ki Director Vijay Kumar bu Assistant Returning Officer sing oina hapkhre. Theater gi lamda malem gi miyamna sakhanglaba lising amaga chamapan marifu tareta Sangit Natak Academy Award fanglaba Indian Playwright amadi theater gi director Ozanatan Thiamna haukiba July gi tang kungani thoigi nongalamdai pung ama makhai taba matamda Rims ki ICU da laikanaduna lakhiba Oza asina manung matam chadana laikidaba sida malem pumbana thengna horiba awaba loinana ima leipak kidamak malem da sak taklamba theater gi lamda loinana apunba Manipur kangleipak amagi damak honna biramba masagi araiba pumba kathoktuna Manipur kangleipak ki tungda horakliba naha singda apaba pautak kaya pibiramba tanatana tuhat piraba tangdu leitadraba iramda Manipur kangleipak asida leiminariba khudingmakna awaba chaitheng amaga loinana Ozanatan Thiamna leikidaba asida menkhatpa ngamlaroidaba iramdam asigi awatpa amadi lehoragani theater gi lamda khongdariba khudingmakta amuka hena achouba mangjaba loinana Manipur kangleipak khudingmaki menkhatpa ngamlaroidaba awatpa ma mayoknargani Miyam amadi Ozaki mungmanungi awabada Coordinating Committee on Manipur Integrity Kokomina thamoi sokna awang bathakta ikai khumnabu uchabaga loinana awabada saruk yajari Manipur Theater Gilamda Saknairaba Ozanatan Thiamna Leikidabada All India Students Federation Manipur State Council AISF na awang bathakta ikai khumnaba utpagaloinana thamoi sokna awaba fongdorakle Mahir Loop asigi Joint Secretary Manipur State Council gi leisemba maitai na thadorokpa cherol na hai malem pumbada arang bathawan michak oina tomthin nganduna lehauragataba Padma Shri Awardee Ratan Thiamna leikidabada All India Students Federation ki maikaidagi thamoi sokna awaba fongdokpaga loinana laikhidrabagi thawaina mapugi leikolda ingna chikna leiba oirasanu haina fongdorakle laikhidraba oza asi ingkumja lising amaga chamapan nifunipan January gi chechat kunda taibang khongdaratuna uripok haubam dewan lekai da chaurakhi mahaki loinabi machanupa ama amasung machanupi ani leihori ingkumja lising amaga chamapan marifutareta Sangit Natak Academy Award fanglaba Indian Playwright amadi Theater Director Ratan Thiam masagi anabana maram oiraga Rims ki ICU da laikanaduna lakhi adubu khanghaudana July kungani thoigi nongalamdai ayuki pung amaga minute kun manga tarakpada laikanaba ngamdana taibang pan thadokhibani Magna laikidabasi imung manung khaknatana pumnamaki mangjaba mani Manipur bu malem sida masak taklamba khaknatana theater gilamda malem pumbada pukhat piramba sagnai raba Ratan Thiamna laikidabada lup asina laikidrabaki thawaina mapugi leikolde ingna chikna leiba oirasanu haina thongni jabaka loinana mahaki leihoriba imung manungi awabadasu saruk yazari haina cherolasina makhatarakli Manipur bu malem gi mafam sinba thungna sak takpiramba theater gi arang mathawan michak chorus repertory theater gi playwright amadi director Oza Ratan Thiamna ikang khangaudana leikhidabada khorirol loina silon lamjinglok khoishilam khangabukna awaba fongdokpagi mifamama lup asigi president Moirangthem Mohan Singh gi sangaida member kayana saruk yaduna pangthokre Hairiba thoram asida Oza asina hinglingi matamda kathokpaga loinana theater gi lamda tawbiramba thabak kayabu nauhona ningsingbaga loinana minute ani tumina leptana ikai khumnabu utke loinana Oza asigi thawaina mapugi leikolda ingna chikna leiruba oirasanu haina thongni ki haina kolsilam gi secretary Saikhom Manglemna khudik pituna thadropa cherol amata hairi